Marupsing aduna aigi channel asibu subscribe tawbida aingonda video simbagi thongna adu laidai aduna aigi channel asibu like subscribe amadi share tawbiyo. ngasi maksu adult singi thamoida amadi nupi kya gi thamoida mabu hek ningsinglakpa mikupta chakna khangba tanatana kapna bafau yawnari rapper youtuber biker amadi lifestyle blogger oidana telaba matam kharagi manungda adult singbu hakchang fit oinabagi achoba thodang amasu lobirami ngasisu adongi damak channel asina mayamgi Danish zehen natraga mahaki fencing gina farm bra natraga college bad boy gi biography puduna laksari loiba phokta mi interview mahak Maharashtra gi kurla hariba mafam asida middle class ki muslim family amda pokhibani piklingai dagi intapchare e amadi maithongda asaw bhaiba wahi asi suktham dhamba hainaktaba mioi amakhakni aduga mahak asi piklingai matamdagi rap song sakpa yamna pamjarki skun es ki matamda skun gi function khuding amadi shopping mall kyana singma mafam gyada mamanaba singapunduna rap song sakpa horakki asum tawduna experience tapna tanjarki asita sunatana mahak asi piklingai dagi dance tawba hakchang fitness oiba amadi modeling gi line asibu yamna su pamjarki October 2010 da mahak ki ahanba YouTube channel ama hangki aduga rap song sing upload tawrakki aduga fitness blog amadi lifestyle blog show thagatlami masigi tung fitness ki waiba YouTube channel ama hangki Danish zehen fitness kawi aduga body gi fitness oiba video kaya advice kaloinana thagatpa horakki masidagi maha miyamna sak khangba habadu tapna oirakki Danish ki maithung asi shape yamna tabatanatana body su figure yamna tai masina adult kya gi thamoibu pukning chingsinbatanatana Danish ki fans masing asi asuki matek yamkhalakki aduga new looks ki damakta mahak tha kudingi hair color amadi hair style su change tawrami Danish zehen gi awang basina 5.6 feet ni aduga mahak ki hair color na black ni eyes color na dark brown ni aduga mahak ki favorite actor si Salman Khan ni mahak asi nongma gi sum popular oiba hengalakpadanatana TV show kya dasu saruk yaba horakki asita sunatana mahak asi gilead hariba company asigi brand ambassador su 2018 gi oina oiramkhe aduga sakyan hariba album video asi mahak ki favorite song oiriba maramna ngasi su adumak hit chatli Bollywood film gi afawbi actor mo riba Akshay Kumar fawbana sakyan tu haina so hanegi relax make asi adumak pahenduna video puthokrabani Danish zehen mahak makna su song asigi cover video puthoktuna mahak ki channel da ngasi su lairi aduga Danish zehen hinglingai matamda atopa music video kharaga su puthoklamki aduga Danish zehen popular oiba hingalakki Bollywood actor singumna mahak ki su yamlaba fans kya leiba horakki asum tawduna TikTok video amadi Instagram da video chang naina thagattuna paisa tanba hauke amadi YouTube tanatana company promote tawduna paisa nattana izat su asuki mate phanglamme mabu lakane harbadi mi lak na mahakpu photo launa ngai damakta lambi da ngai nei 20 December 2018 da mahak luhungba amma yaururaga halakpada Mumbai gi basi highway asida car accident amada mahak laikite matam asida mahak ki chahi asi sumnagi 22 khak ngaire mahak laikidaba asi mahak ki fencing gi thamoibu asuki mati kaihanke ngasi maksu mahak ki fencing na mit ki pi galoinana pendaba kaya phongdokli asuk telaba matam masida mahak na phangiba izat singasi adomsu amukta khanduna yenbiyo aduga Danish ki blog ki YouTube channel asi mahak ki mayambana paiduna Danish ki memories kayabu miyamda ngasi su ningsingalle mahak na ngasi ekoi samas ki larik tamdaba yadabagi chatnabi asi induna larik makha tamlamlaba amadi mahak na mina kari haina kini haina khanduna leramlabadi Danish zehen kaidawnungda afawa mi amasu oiraklamloi aduga mahak ki biography su mayamna kaidawnungda sembiro haina haibiraplamloi duna marupsing larik tamliba asidagi aina chaningliba line dugi knowledge adu mamutta na khangjin biduna isa na pamjaba line aduda chatna mai pakpa phangani haina khalle video asi losilapga loinana mayamda request amdang tawjage madudi channel asigi video single like subscribe amadi share tawdana support tawbiyo madangda su sugum laba biography ke ataba phangbi nangai damakta bell icon basu on tawbiyo pumnamakku amakanna ikoknona khurum